ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯥꯟꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯅ ꯑꯦꯁꯤꯌꯥꯟ ꯗꯤꯚꯦꯂꯞꯃꯦꯟ ꯕꯦꯡꯛꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ꯫ ꯂꯤꯂꯣꯡꯗꯒꯤ ꯍꯧꯔꯒ ꯂꯝꯇꯥꯕꯥꯜ ꯈꯨꯅꯧ ꯐꯥꯎꯕ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 60 ꯁꯥꯡꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 1ꯗꯒꯤ ꯖꯨꯟꯒꯤ ꯇꯥꯡ 30 ꯐꯥꯎꯕꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯇ ꯁꯣꯛꯄ ꯃꯤꯑꯣꯏ 561 ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯁꯤꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯈꯤ꯫ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯒꯤ ꯔꯦꯗ ꯀꯣꯔꯠ ꯈꯛꯇꯗ ꯐꯪꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯇꯕ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯀꯌꯥꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯃꯔꯝ ꯈꯔ ꯄꯟꯕ ꯇꯥꯔꯕꯗꯤ ꯂꯝꯕꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ, ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯒꯤ ꯂꯩꯔꯤꯕ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯇꯕ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯕꯅ ꯑꯣꯏꯕ ꯌꯥꯏ꯫ ꯂꯥꯏꯕꯛ ꯊꯤꯕ ꯂꯝꯕꯤꯒꯤ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯇ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯁꯣꯛꯍꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯣꯏꯅꯥꯏꯕ ꯌꯥꯎꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗꯁꯨ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯆꯪꯕꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯃꯣꯔꯦꯗꯒꯤ ꯊꯧꯕꯥꯜ ꯇꯝꯅ ꯂꯥꯛꯄ ꯗꯤꯑꯥꯏ ꯇꯥꯇꯥ ꯑꯃꯅ ꯑꯦꯛꯁꯦꯁ ꯁ꯭ꯀꯨꯇꯔ ꯊꯧꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯝꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯕꯁ ꯆꯥꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯣꯝ ꯈꯦꯕ ꯆꯤꯡ ꯆꯪꯐꯝꯒꯤ ꯒꯦꯠ ꯑꯁꯤꯗꯒꯤ ꯋꯥꯡꯖꯤꯡ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯝꯕꯤ ꯑꯁꯤ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯂꯩꯇꯕ ꯃꯔꯝꯅ ꯍꯧꯈꯤꯕ ꯆꯍꯤ 1-2 ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯄ ꯃꯐꯝ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯊꯦꯡꯒꯥꯏꯅꯕꯗ ꯅꯨꯄꯥꯃꯆꯥ ꯄꯨꯟꯅ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯝꯕꯤꯗ ꯊꯣꯛꯄ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯇ ꯁꯤꯕ ꯅꯥꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯑꯗꯨꯒ ꯊꯣꯝꯂꯝꯂꯤꯕ ꯒꯥꯔꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯧꯗꯕꯗꯒꯤ ꯗꯁꯥ ꯇꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯍꯤꯠ ꯑꯦꯟ ꯔꯟ ꯃꯣꯇꯣꯔ ꯑꯦꯛꯁꯤꯗꯦꯟꯠ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 30ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯏꯂꯦꯛꯁꯟ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯠ ꯑꯦꯟ ꯔꯟ ꯃꯣꯇꯣꯔ ꯑꯦꯛꯁꯤꯗꯦꯟꯠ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯑꯦꯋꯥꯔꯅꯦꯁ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯟ ꯁꯨꯕꯥꯁꯅ ꯍꯥꯏ ꯍꯤꯠ ꯑꯦꯟ ꯔꯟ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯁꯤꯈꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯏꯃꯨꯡ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 2 ꯑꯃꯁꯨꯡ ꯂꯨꯄꯥ 50,000ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯒꯥꯔꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯊꯣꯝꯂꯝꯕꯗꯒꯤ ꯁꯣꯛꯄ ꯃꯤꯑꯣꯏ ꯂꯩꯈꯤꯗꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯁꯨ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯂꯩꯔꯤꯕ SDOꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯐꯒꯠꯄꯤꯌꯨ ꯑꯗꯨꯒ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯒꯥꯔꯤꯗ ꯊꯣꯝꯃꯒ ꯂꯩꯒꯗ꯭ꯔꯥ, ꯒꯥꯔꯤꯁꯨ ꯃꯁꯛ ꯈꯪꯍꯧꯗꯕ, ꯀꯅꯥꯅ ꯊꯣꯝꯕꯅꯁꯨ ꯈꯪꯗꯕ ꯕꯣꯗꯤ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯕꯁꯤꯗꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ꯫ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯝꯄꯦꯟꯁꯦꯁꯟ ꯇꯨ ꯚꯤꯛꯇꯤꯝꯁ ꯑꯣꯐ ꯍꯤꯠ ꯑꯦꯟ ꯔꯟ ꯍꯥꯏꯁꯦ ꯍꯤꯠ ꯇꯧꯔꯛꯄꯗ ꯔꯟ ꯇꯧꯈꯤꯕ ꯍꯥꯏꯕꯅꯦ ꯏꯁꯝ ꯁꯝꯅ ꯃꯃꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯊꯣꯛꯄꯅꯤ꯫ ꯒꯥꯔꯤꯗ ꯊꯣꯝꯃꯒ ꯆꯦꯟꯈꯤꯕ ꯍꯥꯏꯕꯅꯦꯕ ꯒꯥꯔꯤ ꯊꯧꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯕ ꯁ꯭ꯀꯤꯝꯅꯤ꯫ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯠꯇꯗ ꯄꯥꯡꯊꯣꯛꯇꯦ꯫ ꯑꯩꯅ ꯉꯁꯤ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯃꯉꯥꯅꯕ ꯃꯔꯝꯗ ꯂꯥꯛꯄ ꯉꯁꯤ ꯑꯃꯨꯛꯇꯪ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁ꯭ꯀꯤꯝꯁꯤ ꯊꯧꯕꯥꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜ ꯏꯔꯦꯡꯕꯝ ꯍꯦꯃꯆꯟꯗ꯭ꯔꯅ ꯍꯤꯠ ꯑꯦꯟ ꯔꯟ ꯃꯣꯇꯣꯔ ꯑꯦꯛꯁꯤꯗꯦꯟꯠ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ 2022 ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯋꯥ ꯉꯥꯡꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡ, ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ, OCꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫